Kumja lising ani amagi Aranba Census ta Yumfam Oiraga Manipur da Delimitation Touba Yaroi haina Joint Committee opposing delimitation exercise in Manipur Kanglei Pakna Fongdorakli Kaisampata Leiba Ipsagi Mayailoi Sang da Pangtok Papaugi Mifamda Committee asigi Chairman Yumnam Dilifna Haikibada Handak Nauna Supreme Court na What Hauriba State Singda Delimitation Loishinana Thamlakpa Yathangi Matung Solicitor General of India na Matam Karapibi Nanaba Hijabagdagi Chahi Asigi July Kungamatoi Fauba Sangtok Kibani Taugadoriba Delimitation Asi Englising Ani Amagi Census Reporter Yumfam Oiraga Taugadabani Adubu Hairiba Census Report Asi Aranba Kaya Yaubana Manipurgi Oina Achoba Mangjaba Ama Oigani Masiyabangam Englising Ani Amada Chathakiba Census Aduda Urkul Senapati Amadi Chandel gi subdivision Mapanda Sathina abnormal oiba maongda mikok hengalakpana Hairiba report adu Chanaba Yaroi masi semdokadabani haina luk kharana Englisingani Kunda High Court of Manipur da PIL Thaki masigi matung amuk lup sing political party sing nasu case file tawduna lakpani Thakiba PIL adu admit tawraba matung Englisingani amagi census ta leidiba report adu null and void Yaroi haituna Englisingani kunga taruk fauba delimitation asi silent oina leiba natraga hold tawduna thamu haina court na order takiba laikrabani Supreme Court ki verdict na maram oiraga lemhoriba state Manipur yauna delimitation ki thabak loishinana ba hairakliba asi Englisingani amagi census ki Aranba report asi Aadhaar card link tawduna chatnaba yaba ama oina puthokpa amadi semdokpa natrabadi Manipur da delimitation ki thabak asi yaba sungam ngamloi hanadagi hauna miyam na mateng pangbiduna lakliba adugumna akhang ahi singnasu committee asida mateng pangbiu committee asina mathau taraklabadi Supreme Court ta thengnagani masida miyam na mateng pangbiu fongdokhi Sahi mata mixing hengatoi sangje 22% labor kan jida akoi dana 169% pawda later in 22 labor legado from jida 169 later panina abnormal organi masidi hector okonda yengonda pawda house number ma panjalakanda mi pangmana panbanina mase amohana mase census tawrakanda report pir o hana hair khab census tawu sarba matam da so NSN IM gi karigi irang jam kanna lebanina matam du da so mo akoi mi si sanghandana enumerator singse Kunda Baudu Sanghandana, Tanthorokiba, Adu Moi Hotel Amada Kai the Pomaganda, Mukun Pangi, Electivation, Namarona, Masi abnormal over a high river census report. Tisum lay when Aduna, Masi 2001 census, Semdok Rigadi, high with delimitation, Touba Yaroi, Hana, Akuna Masigi, Yamkana Kota, high with the Gi, Aduna, Pasiki lay, but Sang 2026 Pavadi, Masiatum Ejiti, Samu and lay with the Gi, I see piloted them. Aduna Hodi, Kuzik lay, but how long the Local Hotel in a Habis and Masia Quina, Masi. Sung moy